Manipur Top Trending News na tungan-tungan ba reliable source sindagi lakot jaraga matam-matam di oiba maru oiba i-pausing patukuna khanganjari. Hauzik internet ta viral oina pungpung sariba pau amata Punjab ki street food vendor amata pakore amadi tungan-tungan ba acha athak semba hobda plastic ki kukwal haubu hau asabada direct lupsandina customer singi puing jinsinaba honorably hariba Punjab ki Ludhiana da thokiba street food vendor asibu maikei kyadagi troll tawkle amadi unsafe oiba amadi unhygienic oiba thongni haina yamna ninda tawnagai pakore semliba vendor na phongdokpada plastic asi asaba thawda direct lupsal labadi lai amadi matam changchangdi haina phongdokli social media thengnaba miyoi singna micropastic pakore haina viral orakli amadi miyoi kyana ngakpa saunaba dangerous amadi disgusting oi haina myamna saunaragli amadi food safety standard of India gi miyengsu jingsilakli hairi makha tarpada Imphal East ki eviction da achan mirai nai na chathare haina pendaba phongdoknarakli October 7 Imphal East district ki manung chaliba ngarian forest tagi yaripok hongkong phawal chathariba eviction gi thong asi peneningai oidre amasung achan mirai nai na chathare haina mafum asigi miyam penda phongdoknarakli mafum asigi oina eviction chathabagi nini chanma numita oiro sangak maya adwaida eviction chathab matamda eviction chathab lakwa district administration gi official singa mafum adugi miyam gi marta yenabagi thawtok thoklaba matungda oiro khongjil dagi nilkamal ponthojam amadi angthama manglaikai dagi wai manglemba ko mioi ani na hai ngarian forest dagi yaripok hongkong phawagi mafum singa sigi oina SDO amana lusingba timna ngarang dagi eviction chathakpani lenganga publicity tawduna eviction tawgani haibasu yumbu singda arai phaba so I haibu mangchungna survey ama pangtholaga khakhanbasu leitabna miyamda chamamno pokhale lebang ngami haibu matagum makoina korpa map amada yumthom oiduna JCP sinaduna ektamak thugaibadi pende eviction gi mayokta miyamna leiba nate adubu yumbu singda karai phaba sokle haibu haijabada tabi phonthoi eviction chathakliba asisu miyoi kharadadi tawdaba yadabagi moongda khajitang taramba aduga yum kharabuna uful sana thugairambagi thong tohaningde maramasina lengang eviction chatharabasu hana demarcation pangthopiu aduga yumbu singda masa masana sidok chanabagi khotong saba pibi hairakli maitegi CSO singa mifum pangthokpa lakpa Thadou Inpi gi mihutching home ministry na hotel classic tagi mapan thokhanre ihalakpa kya mayok narbasu apunba manipur gi wakhalda Imphal lakpani Thadou Inpi manipur hairi October 7 ihalakpa threat mayam ama thengnarbasu apunba manipur gi sakam kanabagi wakhalonda Thadou Inpi manipur na Imphal lakpani amasung lup singa wari watai sanabani haina Inpi asigi president M James Thadou na phungdokre ngarang Thadou Inpi manipur gi luchingba amadi miyutchingna kokomi amuko fox amadi arambai tengolna chingba miyutchingi marta manipurda tangdu leitaba puruknabagi pandamda hotel classic ta closed door meeting ama pangthokra matungda ngasi nungthil hotel asimaktada pangthokkiba pawgi mifum amada mahakna wafam asi phongdokkibani M James Thadou'na pawmisingda makha tan hai hojik Thadou Inpi manipurna Imphal da lakibasi ihin khanghanba kaya ama mayok narga lakpani Imphal da lakpa asi ekogi lanagi kudong sabagi damak lakpanate apunba manipur gi sakam kannabagi wakhalda lakpani chahi ani helaba hana sunabagi irang asi hokringi mamangda leramba manipur gi film adu amuk hanjila halaknabagi khongthang oina Thadou Inpi manipurna state asida leibalup mayam ngarangdagi mifum pangthupa hore manipur gi CSO mayam amadi maitei ichin inausinga Thadou singbu tarana okpagi damak yamna thagatli asumaina corporation pinarbadi manipur da ingtapa adumak hanjilakani haibasi aigi achetpa thajabani haiki akaknaba numit kharagi damak Imphal da lakpagi manungda Thadou Inpi manipurna state asida ingtapa hanjilaknaba angamba thakta honatuna meeting mathang pangthokningi amadi mi makhal kyagasu unaningi adubu Ministry of Home Affairs ki yathang matung ina aikoibu hotel asidagi karisu hendokhanre maramasina hotel asigi mapanda tawdaba meeting kyasu pangthuba ngamdabagi firumda leire thawong asina peace puraknabagi khongthangda apanbu oibaga loinana Home Ministry gi pandam asi tasengna karino haibi wahang purakle manipur da peace lakpada taramna okrabra nataga taramna oklagadi aikoina ingtapa hanjil halaknaba lokalpa khongthangsing asi central amadi state government na support tawham thoktabra haina hali Thadou amadi maiti singi maru oina manipur gi CSO sing marakta yanaba ama leiraba phawda Home Affairs ki khojil tharang matung ina adumak phajinduna thamlibasi pendi haiki mahakna makatan hai tampaki isil nausingna taramna opiduna manipur da ingtapa puraknabagi damak hotnaba phangba asi yamna nungai matung tarakpada masigumba mifum asi chorchampur natraga kangkokpida pangthokpa ngamnaba hotnabagi pandamsu thamli haiki pawgi mifum asida saruk yakiba MP asigi Vice President NK Lal na hai Thadou Inpi manipur gi miyutchingna purup maselgi marka understanding lehinabagi damak Imphal da lakpada yamna nungai fawi pungnisu yamna nungsi amaronda khalaga kapu yamna kapningi wari sanaba asi makha chathakigani loinana mathangi wari sanagadaba chayol ani natraga ahumgi manungda Imphal da adumak pangthoknaba pandam thamli mifum adudadi Thadou Inpi gi maikaidagi mi amuka hena yamna saru yanabasu honari haiki ngarang gi mifum adugi agenda di purup maselgi marka wakhal taminabani ngarang kari karamba hiramda yanakibagi haibadu hojik maki oina phongdokkiroi adubu matam chara matamda miyamda phongdokkani haiki mahakna makha tan hai uki Jomi Margi Su Militant Singh amasung India lengak ani gi marakta leiba political
negotiation da Thadou gi miyam yaudi amadi Thadou prupna center gi political demand amata tawba leiti hainasu hongdorki yamna toina tok taba thodo amoina Manipur Tribal Development Corporation Limited EE da promotion pidaba mioi ama thatar ki manungda CE oina appointment piramle managing director nadi court ki order induna chumna chief engineer ohenbani hairi October 7 Manipur lenga ki Tribal Affairs and Hill Loisangi Makada Company Act 1956 na iba provision sigi matung ina Lertiba Manipur Tribal Development Corporation Limited MTDC da Assistant Engineer Civil Oimadagi Executive Engineer Civil Oina Corporation asigi hanagi Managing Director na February 13 2025 ta Toko order matung ina promotion piram khiba mioi ama hojik Corporation asigi Managing Director na July 15 2025 ta Toko order amada Corporation asigi Chief Engineer CE da promotion piram le haibagi wakum thokadagi pause asiga ngasi Tribal Affairs and Hill Loisangi Managing Director LN Kasungda Babuparada Labor Mahaki Office Chamber da Unarure Hojik Managing Director Oiriba Mahaki Mamanga Phamasibu Kuramba Mioina AE Civil dagi EE Civil da promotion pirambagi order copy amasung mioi asibu amukhana mamang thagi tara mangada Chief Engineer oina appointment pi kiba order gi copy sing uduna chatki aduga mioi asi EE oina promotion pibagi kokiba order duda the above officer will be on provision for a period of 2 years haiba wahonsu palamki loinana chatliba chahi sigi January 13 da AE dagi EE da promotion pi khaba engineer amabu thatar ki manungda haibadi July 15 2025 ta thop order amana Chief Engineer oina promotion piba yabra EE dagi Superintendent Engineer amadi Additional Chief Engineer na singba phamsing kanthokada promotion pibasu yabra haiban singba wahang hangarti wahang sing asigi paukumda Managing Director LN Kasungna pause asida hai office ki thabak thoram sing ningthia tawba ngamnanaba matik chaba mi aduna Chief Engineer oibani mahaku Chief Engineer oina appointment piribasi rule chumna amadi court ki order dasu follow tawga pibani haina phongdorki panba yabadi Managing Director na EE asibu CE da promotion piri haiduna thokiba order Tokiba July 15 2025 ki lamai ani panba order aduda phongdorkiba singgi manungda yauribadi Tribal Affairs and Hills ki Deputy Secretary na July 13 2023 da tokiba order amana W Bobby da Corporation asigi Chief Engineer in charge oina thabak punaba pikiba appointment adu High Court of Manipur gi single bench amana lokatuna hanakiba W P bracket C number 527 of 2023 ga mari lenena court asina October 13 2023 da order ama pikibani order adugi mayok ta W Bobina with appeal number 72 of 2023 file tawkibani adubu appellant oiriba W Bobibu Corporation asigi Chief Engineer in charge oina appointment pikiba adu court na chana hankijaba matungda MTDC gi authority da appellant asigi respondent number amasung oiriba aduga WP bracket C number 527 of 2023 gi with petitioner bu Corporation asigi Chief Engineer oina appointment pinaba direction pirakibani haina pali maramasina with appeal number 72 of 2023 W Bobby versus Athokpam Dolendro bracket ki matangda court na May 20 2025 ta piba direction gi matun ina thabakta onthokpa oina amasung July 10 2025 ta pangthokiba department promotion committee DPC na thorpa recommendation gi matun ina corporation asigi chairman na Athokpam Dolendro bu corporation asigi chief engineer oina regular basis ta appointment pibani haiba wafam supali amaromda corporation asigi office ama Kasamthong Thangjam Lerta Hongdok Le amasung kumja 2017 da Ministry of External Affairs na Myanmar da thong humpuga mapan saba yauna Tumu Yegon Kaliwa Road sector da kilometer 0.000 tagina kilometer 189.700 hawgi trilateral highway paringda approach road sengat panachingba gi thabaksing corporation asina Mumbai gi Jambuda leiba MS Niger Cement Structural Limited ka joint venture oina paikhatnaba honor kibu mari lenna thamkiba bank Gender gi lupa crore taraga mari henbagi senpham profit tawre haibagi wafam sing leibra haina pausi asina Managing Director MLA Kasungda hankibada mahagna hai MTDC gi office branch asi Manipur mapanda tungan hangba amadi Manipur gi manungdasu office ama Kasamthong Thangjam Lerta leire haibagi matangdadi Manipur gi mapanda matam gi temporary office hangbadudi mafum aduda thabak subuda office ki chechang sing Manipur gi adumak uraga chatpa yadabani ina official worksing pangthokpa yanaba mafum sing aduda temporary office hangbadi chatnai adubu thabak adu loira matamda office adu close tawgani aduga Manipur da branch hangbagi paw adusu kare adubu madu hek tabaga tawdunaba amasung hangre hariba branch office aduda office ki thabak sing tawdunaba khudakta haikre haugi hariba branch office asi leite dismiss tawkre haina wafum phongdorpi makha tarpada Indian Defense Research Wing DRDO na Hyderabad ta base tawba Center for High Energy System and Science CHESS na beam energy light oiba kapa yaba weapon ama puthokre hairi DRDO na phongdokpada hariba weapon asi drone missile amadi electronics ki oiba pothok singbu control tawnanaba sabani hairi
ꯍꯥꯏꯔꯤꯕ ꯋꯦꯄꯟ ꯑꯁꯤꯅ ꯁꯛꯁꯦꯁ ꯑꯣꯏꯔꯕꯗꯤ USA, Russia, China ꯒꯨꯝꯅ ꯏꯟꯗꯤꯌꯥꯁꯨ ꯃꯁꯤꯒꯨꯝꯕ ꯋꯦꯄꯟꯁꯤꯡ ꯁꯦꯝꯕ ꯍꯥꯏꯇꯦꯛ ꯑꯣꯏꯕ ꯄꯨꯊꯣꯛꯄ ꯉꯝꯕ ꯃꯔꯤꯁꯨꯕ ꯄꯣꯖꯤꯁꯟꯗ ꯂꯩꯔꯒꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ ꯍꯥꯏꯔꯤꯕ ꯕꯤꯝ ꯑꯁꯤ highly energy ꯑꯣꯏꯕ atomic or subatomic electron, proton or neutral particle ꯅ ꯁꯦꯝꯕ weapon ꯑꯃꯅꯤ ꯍꯥꯏꯔꯤ ꯃꯁꯤꯅ ꯀꯤꯂꯣꯃꯤꯇꯔ 5ꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯔꯦꯟꯖ ꯑꯃꯕꯨ ꯏꯔꯥꯏ ꯂꯥꯏꯅ ꯇꯥꯔꯒꯦꯠ ꯇꯧꯗꯨꯅ ꯀꯥꯞꯊꯕ ꯌꯥꯍꯟꯗꯕ ꯉꯝꯃꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ ꯚꯤꯗꯤꯑꯣ ꯑꯁꯤ ꯄꯥꯎꯗꯝꯕꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯉꯥꯛꯄꯤꯒꯅꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯁꯦꯌꯔ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯕꯒꯤꯗꯃꯛ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯑꯃꯗꯤ ꯃꯈꯥ ꯇꯥꯅ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯕ ꯉꯝꯕ ꯑꯣꯏꯖꯒꯦ